Premium petrol amasung diesel gi mamal aviation fuel gi mamal wangkhalakle mapa leibakta paiba aeroplane gi atungmal hengatlagani domestic airlines ki di hengatanaba yamna kan honari Indian Oil Corporation na premium petrol gi mamal hengalakpaga loinana aviation turbine fuel ATF ki mamal wangkhalakpana maram oiraga aeroplane gi atongman hengatlakadauri IOC na thokiba cherolama gi matung ina extra premium petrol liter amagi mamal lupa chamaga nifu mapan oirambadagi chamaga humpu oire premium diesel gi oina extra green gi liter amada lupa 92.89 oirambadagi lupa 92.99 oire commercial LPG gi mamal su wangkhalakle Delhi da kg taraga mapan chanba commercial LPG cylinder amagi mamal lupa lising amaga satret ko humpu ga nipan oirambadagi lupa lising ani ga supna humdraga nipan oire Tha amagi manungda cylinder amagi mamal lupa chahum hengalakpaga loinana hotel restaurant amadi atai lalol itik tawriba singda chawna khudong chadaba mayoknare aviation turbine fuel gi oina kiloliter amada lupa lakh 2.07 hengalakpana plane gi atungmal wangkhalakpa yabagi phibam leire adum oinamak domestic flight singi atungmal di hongba amata lehendana ba lengakna akhanaba thorang lokhatle haina Ministry of Petroleum and Natural Gas ki statement amana phongdokre statement aduna hai Strait of Hormuz thingsin khibaga loinana malemgi energy market ta asoba saithing ama pirakpana ATF ki mamal sada samagi sangde hengalakle masina maram oiraga international flight singi atungmal hengalakpagi phibam da leire adum oinamak leibaga sigi manungda pariba domestic flight singi oinadi plane gi atungmal hengat handana ba civil aviation ministry ga tanaraga akhanaba thorang ama lokhatle lengakna salaiba oil company singna ngasidagi chatnaba haugadaba thaugi mamal lepkhibaga loinana Delhi da ATF kiloliter amagi mamal lakh amaga lising mariga chamapan kuntaret oire Kolkata da lupa lakh amaga lising mapan ga chamriga yangkhai Mumbai da lupa lising maudraga nipan ga sani ga nifutaret amasung Chennai da na lupa lakh amaga lising mapan ga chanipan humdraga humdoi oire lengak na akhanaba mityeng changlak tingai mamangda di Delhi da ATF ki mamal kiloliter amada lupa lakh ani hengat lurabani domestic flight singi oina ATF kilometer amada lupa lakh ani helabasu international flight singi oina di kiloliter amada dollar lising ama henduna mamal khwaidagi wangba oikhi adubu miyamgi khudong chanabagidamag domestic flight singi atungmal hengat handanaba lengakna akhanaba thorang lokhalakpaga loinana plane gi atungmal hanadagi ahongba lehendana hotnari Middle East ta hojik thoklibo wathok asina maram oiraga thau marang kaina phangba ngamdabadagi plane gi atungmal hengalakpagi phibamda lakhibani khwaidagi maru oina thau puthokpa leibakni haina longnariba Kuwait Saudi Arabia amadi Iraq na chingba leibak singda thau puthokpagi sang hantarakhi thau puthorakpa tarabasu Iranna Strait of Hormuz thingzinduna hondok honjin tawba yahan khidabana malemgi mafam khudingmakta asoba saitheng ama pirakhibani Indian Oil Corporation na Bharat Petroleum amadi Hindustan Petroleum ga khanaraga tha khudingi ahanba numita ATF amasung LPG gi mamal lepagi thorang lokhatuna lakhi malemgi kaithel da phangba sungdoktriba thaugi mamal amadi currency exchange rate ta yumpham oiraga thau amasung LPG gi mamal lepagi thabak paikhatuna lakhibani hairi Amit Shah ga khemsan ga unakre nupi gi IRB battalion ama hangbagi ayaba pirakre Ministry expansion tawbagi wafam haujisu lekhai tanadre khudaki oina Delhi da laknaba kaurakhiba Chief Minister Yumnam Khemsana ngasi ayuk pung 13 makhairom tarakpada Parliament House Complex da Union Home Minister Amit Shah ga unakre state asigi haujik oriba law and order gi matangda wari sanabaga loinana Manipur da nupi khaktagi oiba Indian Reserve Battalion IRB ama hangdoknabagi ayaba pirakre Thuna yangna nupi IRB personnel sanipan gi mathakta laungnanabagi thabak paikhatkadauri khongsat aduda Manipur gi Home Minister and Ashok Kumar nasu saruk yakhi thajaba yaba mafamdagi fangba pauna hai handakta Kuki amasung tangkhul gi marakta thokiba irang adu center na yamna lumna lawi makha sangdoktanaba irang adu loisin hananaba akanba thabak laukhatnanabasu Chief Minister da Union Home Minister na khangalakhi Masida sunatana NACN IM gi kedar mari hatkibagi matangda Ukrul District Headquarter da thokiba thogdogadugi matangda su makhoi ani yamna kupna wari sanakhi state asigi miyamna national highway singda aki tujungba yaudana sathok sasin tawba yahanana ba hanadagi lokhatpa thabak thorom sing adu khara hena yangshina loisinana basu
Chief Minister da Home Minister na khangalakhi thajaba yaba paw amana hai Chief Minister yauna Cabinet Minister manga wasak laukraba matungda hangduna lehoriba Minister Tariat ki pharmacy athuba matamda mention gani haibagi thajaba laitri Minister expansion tawbada center gi maikaidagi apamba ama phawba phongdorakpa laitri State mari amasung Union Territory amagi mikhal April mapal amasung kungo humdoida pangthokkadaribasi center leaders sing kok thadaduna lairi tangai fadana April mapal da pangthokadariba Assam gi election asi hek loidri phawadi Manipur gi Minister expansion tawbagi wafam lairoi dauri adumak pungasi Chief Minister ga Union Home Minister ga wari sanaba aduda Minister expansion gi matang yaukibra haibadu madi hawjik phawba sabsana khangba ngamdri Chief Minister ga naknaba mioi singdagi phangba pawgi matung ina handaki khongchal asi mapung oina state asi gi law and order gi maramda yamna khanaba oina tawi Singna masung tamda khulai makha tana fagat hananabagi operation hena kansinanabagi wafamsu Amit Shahana phongdor I hairi Sanasabi khulda Kuki Singna Nongmei Kaptharakhre ngasi nungthil pung mari tarakpa matamda lamlai kendragi Erangum police station gi manung chana lairiba Sanasabi khulda Kuki militants Singna Nongmei Kaptharakhre hairi pausi asina khunja singdagi phangba pawgi matung inadi Sanasabi gi mamang thangba sarukta lairiba Natum singa lonaba urangpat hariba Kuki singna leiba mafam adudagi ngasi nungthil Nongmei round mari rom thangna Sanasabi khulda kapsilakibani hairi Nongmei kapsen baduda khunja sing mi paiba puknakhi adubu asok apande amata yaukhiba leite thogdok thokpham da mari leinaba police ki miyoi sing laktuna yengsinbagi thabaksu chathakhi hairi None district ki Guitang khulda lamgi wahawdagi khatna sainaba thoktuna Nongmei kapada nupi ama sokle None district ki Khopum sub division gi manungchanba Khopum police station konba Guitang Duthaijang khulda sagai ani gi marakta lamgi chayetnabagi ihawda khatna sainaba thoktuna Nongmei kapagi thoktok amada khunja nupi ama makhongda Nongmei na panduna soktuna manak nakpada leiba primary health center amada pukatuna laikanakhre haina Athengba phangba pawasina hairi thogdog asiga mari leinana Khopum police station case ama register tawkhre hairi thogdog adu Khopum sub division gi manung chanba Guitang Duithangjang khulda hawkiba ningthokaba numita thokibani hairi thogdog adu da Nongmei maruna panduna soklaba nupi adugi maming Premila kamai Riyamai pui chahi 39 kawi hairi mahaki ye thangba khubomda Nongmei maru ama pali hairi hairiba khulasida khatna sainabagi thogdog asi liangmai sagai gi marakta thokibani hairiba Guitang khulasi village head na public land oina lauthoknaba hotnabada majority oriba liangmai sagaina ayetpa pirakpadagi khatna sainabagi thogdok adu thokibani hairi lamgi wahaw asina maram oiraga khunja sing tension wangna leinari ngai cherakta village head asina mioi aniga loinana khulasi da hawkiba ningthokaba numit ki numidang waram da changlaktuna Nongmei kaplakibani thogdok adu da khunja nupi Premila kamai Riyamai pui asi sokhibani hairi report asina makha tarduna hai numit adu da Nongmei kapagi thogdok adu da senari basing adu longleinang khuldagi nailasin apokpa Gavlin kamai amasung Kangpokpi district ki Bungte siru khuldagi arai thoitok apokpa thoitok sang siru ani asini hairi arai thoitaki direction matung ina nailasina khuladuda Nongmei kapkibani haiba report asina makha tari thogdog asiga mari leinana village authority na condemn tawbaga loinana mari leinaba authority singna matik saba action sing lokhatuna mafam aduda santi oina leinaba amasung matung tabada asiguma thogdog sing thoktana ba hotnabiu haina appeal tawrakli Afghanistan da koi khaktaba nupa employee sing office kaba yahan khidre Afghanistan da Talibana anauba dress code ama hokdokpaga loinana leibaga sigi government office sing da thabak tawriba nupa employee sing koi khaktana office da lakpa yahan khidre masigi mathakta makhoina office lakpada Western gi fizol sing setlaga lakpagi athengba su thamkhre Western gi fizol sing setpagi mahutta nupa singna makokta tupi natraga kokyet yetpaga loinana asangba top samasung trouser setnana basu khanganki Islamic law gi makhada makhoida nongmagi taruklak sanaba matamda prayer tawna basu haiki asigumba satnabi sing asibu thugaiba miyoi sing office sangba yahandabagi mathakta kaptuna hatpa fawba yai haina Talibana phongdokre Talibana foreign drama show sing amasung international media sing broadcast tawbagi athingba su thamli anauba satnabi sing asi hawkiba lebak popa numitagi satnaba hawkre haina pawasina makha tari Manipur da thokliba irang asigum Tamilnadu da su thokhananaba BJP na Sinle CM Stalin Manipur da kangrup naiba asoba irang ama thokaliba asimak Tamilnadu da su chap manana thokhananaba BJP na hotnari haina Tamilnadu gi Chief Minister MK Stalin na center da lairiba BJP lengakpu maral sikre Tamilnadu State Legislative Assembly mikhal gi mangoinana ngasi
ꯇꯤꯔꯨꯆꯤꯄꯥꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯂꯦꯛꯁꯟ ꯔꯦꯂꯤꯗ DMKꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ MK ꯁ꯭ꯇꯦꯜꯅꯤꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯚꯥꯏꯑꯣꯂꯦꯟꯁꯀ ꯃꯥꯟꯅꯕ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯅꯕ BJPꯅ ꯁꯤꯜꯂꯛꯂꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯍꯟꯈꯤꯗꯦ꯫ ꯇꯥꯃꯤꯜꯅꯥꯗꯨꯗ ꯀꯥꯁ ꯔꯥꯌꯣꯠ ꯀꯝꯃ꯭ꯌꯨꯅꯦꯜ ꯀ꯭ꯂꯥꯁ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯆꯍꯤ 2-3 ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯆꯠꯊꯍꯜꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯉꯝꯂꯣꯏ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝ ꯐꯤꯚꯝ ꯇꯥꯃꯤꯜꯅꯥꯗꯨꯗ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ BJPꯗ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇ꯭ꯔꯒꯁꯨ ꯇꯥꯃꯤꯜꯅꯥꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ MK ꯁ꯭ꯇꯦꯂꯤꯟꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤꯒꯨꯝ ꯁꯥꯊꯤꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯑꯗꯨ ꯂꯩꯔꯤꯕ DMKꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯤꯡꯗꯨꯅ ꯉꯝꯍꯟꯈꯤꯗ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ MK ꯁ꯭ꯇꯦꯂꯤꯟꯅ ꯏꯂꯦꯛꯁꯟ ꯔꯦꯂꯤ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ DMKꯒꯤ ꯂꯩꯉꯥꯛ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯜꯂꯛꯂꯕꯗꯤ ꯂꯣꯀꯦꯜ ꯗꯨꯀꯥꯟꯁꯤꯡꯗꯒꯤ ꯑꯄꯥꯝꯕ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯂꯩꯖꯅꯕ ꯅꯨꯄꯤꯁꯤꯡꯗ ꯂꯨꯄꯥ 9,000ꯒꯤ ꯀꯣꯄꯟ ꯐꯪꯍꯟꯒꯅꯤ, ꯅꯨꯄꯤꯁꯤꯡꯗ ꯊꯥꯒꯤ ꯑꯣꯏꯅ ꯄꯤꯕ ꯁꯦꯟꯊꯥꯡ ꯂꯨꯄꯥ 2,000ꯗ ꯍꯦꯟꯒꯠꯅꯕ ꯄꯤꯒꯅꯤ ꯑꯃꯗꯤ ꯀꯣꯂꯦꯖ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯈꯥ ꯇꯥꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯕꯗ ꯄꯤꯕ ꯊꯥꯒꯤ ꯃꯇꯦꯡꯁꯨ ꯂꯨꯄꯥ 1,000ꯗꯒꯤ ꯂꯨꯄꯥ 1,500 ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯤꯌꯥꯝꯅ NACN-IMꯒꯤ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗ ꯂꯩꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯌꯥꯎꯅ ꯌꯨꯝ 9 ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ NACN-IMꯒꯤ ꯀꯦꯗꯔꯁꯤꯡꯅ ꯍꯣꯡꯕꯩꯗ ꯑꯦꯝꯕꯨꯁ ꯆꯠꯊꯗꯨꯅ ꯅꯥꯒꯥ ꯑꯥꯔꯃꯤ 3 ꯍꯥꯠꯈꯤꯕꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯕ NACN-IMꯒꯤ ꯂꯥꯟꯃꯤ 2 ꯑꯊꯣꯠ ꯑꯃꯗꯤ ꯁ꯭ꯇꯥꯔꯂꯤꯡꯕꯨ ꯃꯤꯌꯥꯝꯗ ꯁꯤꯟꯅꯧ ꯍꯥꯏꯅ ꯇꯥꯡꯈꯨꯜ CSOꯁꯤꯡꯅ ꯊꯥꯈꯤꯕ ꯄꯨꯡ 12ꯒꯤ ꯃꯇꯝ ꯉꯔꯥꯡ ꯂꯣꯏꯈ꯭ꯔꯕ ꯐꯥꯎꯕꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯇꯥꯡꯈꯨꯜ CSOꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯤ꯫ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯨꯜꯗ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯣꯡꯕꯩꯒꯤ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯅꯅꯥ ꯑꯥꯔꯃꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯂꯥꯟꯃꯤ 3ꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ TNLꯒꯤ ꯑꯣꯐꯤꯁꯇ ꯊꯝꯂꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯡꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯕ, ꯀꯩꯊꯦꯜ ꯀꯥꯟꯅꯗꯕ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯍꯥꯡꯗꯕ ꯑꯃꯗꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯦꯟꯅꯗꯕ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯔꯤꯕ NACN-IM ꯂꯥꯟꯃꯤ 2 ꯁꯤꯟꯅꯔꯛꯇꯕꯗꯒꯤ NACN-IMꯒꯤ ꯋꯨꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟꯒ ꯃꯔꯤ ꯇꯠꯅꯔꯒꯅꯤ ꯍꯥꯏꯅ ꯇꯥꯡꯈꯨꯜ CSOꯁꯤꯡꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯗ ꯂꯩꯕ NACN-IMꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯌꯥꯎꯅ ꯄꯨꯟꯅ ꯂꯅꯥꯏ ꯌꯨꯝ 9 ꯃꯩ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯋꯨꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟꯒꯤ ꯀꯣꯔꯠ ꯑꯃꯁꯨꯡ PMOꯒꯤ ꯑꯣꯐꯤꯁ ꯃꯤꯌꯥꯝꯅ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ NACN-IMꯒꯤ ꯀꯦꯗꯔ ꯑꯃ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ꯫ ꯅꯥꯒꯥꯒꯤ ꯂꯥꯜꯍꯧꯂꯨꯞ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯤꯝ ꯏꯁꯥꯛ ꯃꯨꯏꯚꯥ NACN-IMꯒꯤ ꯀꯦꯗꯔ ꯑꯃ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯪꯂꯥꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯕ NACN-IMꯒꯤ ꯀꯦꯗꯔ ꯑꯗꯨꯗꯤ ꯆꯪꯂꯥꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯟꯃꯥꯎ ꯈꯨꯜꯗꯒꯤ ꯖꯨꯟꯒ꯭ꯔꯣꯟ ꯆꯦꯅꯥ ꯆꯍꯤ 30 ꯀꯧꯏ ꯍꯥꯏꯔꯤ꯫ ꯆꯪꯂꯥꯡ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯀꯤꯔꯂꯤ ꯄꯥꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯨꯟꯒ꯭ꯔꯣꯟ ꯆꯦꯅꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯁꯔꯦꯟꯗꯔ ꯇꯧꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯀꯣꯛ ꯊꯣꯡꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒꯤ ꯃꯃꯥꯡꯗ ꯁꯔꯦꯟꯗꯔ ꯇꯧꯈꯤꯕꯅꯤ꯫ ꯖꯨꯟꯒ꯭ꯔꯣꯟ ꯆꯦꯅꯥꯅ ꯁꯔꯦꯟꯗꯔ ꯇꯧꯕ ꯃꯇꯝꯗ ꯃꯦꯒꯖꯤꯟꯒ ꯂꯣꯏꯅꯅ ꯃꯔꯨ 5ꯒ ꯀꯣꯟꯅꯅ 32ꯒꯤ ꯄꯤꯁꯇꯣꯜ ꯑꯃ, ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛ 2015ꯗ NACN-IM ꯔꯤꯐꯣꯔꯝꯗ ꯖꯣꯏꯟ ꯇꯧꯔꯕ ꯃꯇꯨꯡ 2022ꯗꯒꯤ ꯍꯧꯗꯨꯅ NACN-IMꯗ ꯖꯣꯏꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ IDP 90,000 ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯊꯥꯈꯤꯕ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯁꯨ CS ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ IDP 90,000 ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯍꯧꯖꯤꯛꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯖꯣꯌꯦꯜ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ꯫ IDPꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯖꯅꯋꯥꯔꯤ 18ꯗ ꯊꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ IDPꯁꯤꯡ ꯍꯟꯖꯤꯜꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯥꯛꯈꯤ꯫ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯃꯤꯇꯤꯗ ꯍꯣꯝ ꯀꯃꯤꯁꯅꯔ, ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯇꯩ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯦꯝꯕꯔ ꯑꯣꯏꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯀꯃꯤꯇꯤꯁꯤꯡꯒꯤ ꯆꯤꯌꯔꯃꯦꯟꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯑꯣꯏꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ IDPꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕꯒ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ IDPꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕꯒ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯃꯌꯨꯝꯗ ꯍꯜꯍꯟꯕ ꯈꯛ ꯅꯠꯇꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯟꯕ, ꯃꯍꯩ-ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯍꯟꯕ ꯑꯃꯁꯨꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯅ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯅꯤ꯫
ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯏꯃꯨꯡ 2,200 ꯒꯤ IDP 10,000 ꯍꯦꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯉꯝꯈ꯭ꯔꯦ꯫ ꯊꯧꯔꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯕ ꯉꯝꯅꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯋꯥꯁ ꯌꯣꯖꯅꯥ ꯒ꯭ꯔꯥꯃꯤꯟꯒꯤ ꯃꯈꯥꯗ ꯌꯨꯝ 8,000 ꯁꯥꯅꯕꯒꯤ ꯄꯤꯔꯛꯈ꯭ꯔꯦ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯉꯥꯡ ꯈꯛ ꯅꯠꯇꯅ ꯑꯍꯜꯁꯤꯡꯗꯁꯨ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯃꯊꯧ ꯇꯥꯏ ꯔꯤꯁꯔꯆ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯆꯥꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯜꯁꯤꯡꯁꯨ ꯑꯈꯟꯅꯕ ꯚꯦꯛꯁꯤꯟ ꯈꯔ ꯀꯥꯞꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯑꯍꯜꯁꯤꯡꯗ ꯀꯥꯞꯀꯗꯕ ꯃꯔꯨꯑꯣꯏꯕ ꯚꯦꯛꯁꯤꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥ ꯚꯦꯛꯁꯤꯟ, ꯅ꯭ꯌꯨꯃꯣꯀꯣꯀꯦꯜ ꯚꯦꯛꯁꯤꯟ, ꯁꯤꯡꯒꯜꯁ ꯚꯦꯛꯁꯤꯟ, ꯇꯤꯗꯦꯞ ꯚꯦꯛꯁꯤꯟ, ꯍꯦꯄꯥꯇꯥꯏꯇꯤꯁ B ꯚꯦꯛꯁꯤꯟ, ꯍ꯭ꯌꯨꯃꯦꯟ ꯄꯣꯄꯤꯂꯣꯃꯥ ꯚꯥꯏꯔꯁꯀꯤ ꯚꯦꯛꯁꯤꯟ ꯌꯥꯎꯔꯤ꯫ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥ ꯚꯦꯛꯁꯤꯟ ꯍꯥꯏꯕꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯞꯊꯣꯛꯄ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯚꯦꯛꯁꯤꯟ ꯑꯃꯅꯤ꯫ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄ ꯃꯇꯝꯗ ꯐ꯭ꯂꯨ ꯑꯃꯗꯤ ꯑꯇꯩ ꯂꯣꯛ ꯂꯥꯏꯍꯧꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥꯁꯤꯡ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯊꯣꯛꯀꯗꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯅ꯭ꯌꯨꯃꯣꯀꯣꯀꯦꯜ ꯚꯦꯛꯁꯤꯟꯅ ꯃꯦꯅꯤꯟꯖꯥꯏꯇꯤꯁ, ꯅ꯭ꯌꯨꯃꯣꯅꯤꯌꯥ ꯑꯃꯗꯤ ꯕ꯭ꯂꯗ ꯁ꯭ꯇ꯭ꯔꯤꯝ ꯏꯟꯐꯦꯛꯁꯟꯅꯆꯤꯡꯕ ꯂꯩꯅꯥꯁꯤꯡ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯚꯦꯛꯁꯤꯟ ꯃꯈꯜ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯅꯥꯕ ꯑꯃꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯁꯥꯒꯤ ꯆꯍꯤ 65 ꯍꯦꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥꯞꯀꯗꯕꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 50 ꯍꯦꯜꯂꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯁꯤꯡꯒꯜꯁ ꯍꯥꯔꯄꯤꯁ ꯖꯣꯁꯇꯔꯒꯤ ꯚꯦꯛꯁꯤन ꯀꯥꯞꯊꯣꯛꯇꯨꯅ चिकन पॉक्स भाइरसतगी ngakthoknaba thorang lokhatpa tangai fadaba lei chap manaba moongda Tdap vaccine na tetanus diphtheria amadi whooping cough na singba ngakthokpa ngami chahi yamlaba mioi khudingmak vaccine makhal asi kapthokpaga loinana chahi tara khudingi tetanus booster kapa mathau tai pokpada ngariba angang singa naknana leminagadaba mioi singda vaccine asi tangai fadana kapkadabani hairi hepatitis B gi matangda report amana hai India da Hepatitis B vaccine kaptriba mioi sing sungsoi soidana kapthokpa tangai fade vaccine asi kapthokhawdabadagi hepatitis B infection taroklabadi chronic liver disease amadi liver cancer fawa ohelakpa yai ana layengi lamda thabak tawriba sing diabetes na naraba mioi sing amadi karigumba laina makhal amana maram oiraga matam sangna hidak langthak chaduna lakpa mioi khudingmak vaccine asi kapthokpa mathau tai human papilloma virus vaccine gi matangda report asina hai vaccine makhal asi matam chana kapthoklabadi cervical cancer amasung atai atopa cancer makhal khara ngakthokpa ngami maru oina nupi oibisingda tongan tongan ba cancer makhal khara ngakthoknaba vaccine asi kapthokadabani vaccine kapana miyoibada piriba kanabasing mamutana khanghananabagi pandamda leibak asigi oina March 13 ta sahi kudingi national vaccine day pangthoktuna lakhibani